Lengakna Churachandpur amadi Moridagi lanjelaiba miyoisingbu amata oina punsinduna prefabricated house ta punna thamnaba hotnarakliba asi isa-isagi yumda hanjin lanu haibaga manarabara haina Samurau Higher Secondary School da relief camp ta leiriba Laisramongbi Devisorina fongdokre. Wafam asi ngasi Arambai Tengol Unit 27 amadi Samurau apunba mairapaibina punna khutsamnaduna Samurau Khwai lampak ta pangthokiba Samurau Higher Secondary School relief camp amadi Iramsifai Higher Secondary School relief camp ta leiba IDP singi oiba anirak suba ningol chakobada fongdokhibani miyamga lengaka amato oina punsinduna IDP singbu hanagi yumda changba ngamhannaba hotnabiyu haina mahakna makhatana fongdokhi Nakalamaromda Samurau apunba mairapaibigi secretary oinam chawba chanuna fongdorakpada malemda numita de hairiba British fawba maitai nupi singa lan soknaribani kaishu laitaba kukina yum mai thaduna tanlaktuna hauzik relief camp ta leiriba ima singdagi mittagi pitara iba asi amuk hanna tahanlakanu haina fongdokhi Leija awaba nungaiba aduki matik thengnare habidi lan chelaba khoina karmaina nungaigani hara kumai lakpa matamda khoisu pendaba nungaitaba kaya amachu lei aina huji chakauri basiju ichai naw maya maira paibi isung imana bichi yawi thak thong basu yawi moina khoigi damakta khambiraga kumgi oina lakpa ningon chakau baje kemda leiba khoibu nusibiduna chakau biri moisu paisa paiba nate lairaba masang hatani Arambai Unit 27 su lairaba ichini naw hatani moisu prajana sengkai tungkai tor pijaraga Lansdabu mayok nabagena khallaga leijaba ichai naw hatani moiju ngamkhai leitana aina thagali akhoi ju asuke matik pungning nungsi kana amata leitabra haibagi wakhallon de leirammaga su ichili naw imaicha mayama khoigi damakta su lepiri haibase sigi mata khallaga ju sana chawthok chaba su pokchai chawthok chari ge mathak sida tangai phadana iyum haibase sidi hanjaningbagi aduki matik Piandana Lajari, Sarakana Karama Kongtang Sapi no Habasu Kongde, came the Labanina Tangai Chan Harabada, Mapi Mapawa, Bakambu Zinjiga, Labiba is in Lang is the Makta, Mayong Naribas in Namayamse, Siga Pun Punjan Ramatam, the Hill, as Obama Bangambagi Kepa, Adu Lana Pina, PBU Habase, Sarkagi Makeda, Hamzani, Moina, Private House Hariba. Jum macha saraga khoibu chuchampu more changbanga moidaba punjhallaga thamnaba em laibase thangai chengna harabada akhoi yumda changanu haibase siga sapman haibase ai si haini aduna yarige sarkana ju akhoi yumda ngamna changbanga naba hona biu haina waise ai haijani ngasi akhoi gi maitai gi yamna Liraba ipai pusingi haktaki sana riba yangai gi nini panba ningon chako bagi thoram asi ngasi samrau apunba maira baibi amasung aramba unit 27 gi isa single loinana IDP da lairiba mafam mani habadi samrau high school lilik camp amasung iram sibai da lairiba lilik camp ani sigi sak ko bagi thoram asida asuki matik thamoi songna nuai jade maramdi ngasi program asida lilike mafam ani da laibiri ba IDP singi ima singna ngang bada mamite gi mapin ta ba ase thamoi songna asuki matik nuai jade maramdi akhoi gi maitai haibasi thona aduki matik phaba maitai nupi singni British samaj hariba asi numit taba kawba laiti hariba asi maitai nupi singi Manipur pithibi goina ahamba nupi lan haukiba maitai leibak asidagi haurak leiba maitai nupi singna kaisuna taba kukiga lan thengna ba asida yung kai mai tumna sakiduna lilikemda leiriba isini naw imai ben khwai khibingna mittagi pi taba se amuhana tahan birakanu maitai nupi di thongna aduki matik phaba kan khudam oina harbata hantaki lan asida India ki Prime Minister amasung Home Minister Ladiba Central Force Kudimangna Manipur da Ladiba underground sing amasung CM na singbasing sina haiba bobo kiraktaraba matamda maitai nupi maira paibi haibase control hana tau haina mogi wafam de ahamba first priority oina thamakhibani maram masina maitai nupi di kaptuna Kiduna tung hangadaba nati thongna phana maraiba ki damakta mama laibak masa singi damakta khangche chetuna ima laibak ki damakta songthorak leibani maram masina maitai nupi sing kapi ganu